Marup mayam, matam sang na thapak khara leivana, video ningthi na thagat pangam jahoudre, masigi damak mayam na ngakpi gani, masidagidi, ha nagum sang na film thagat pa huzaragani, mayam na ha nagum na channel asibu nung sibiduna, makata na support tawiyo, ngasi mayam gi damak nungai gani khanjaduna, movie ama puduna laksari, movie asi handakta nongna 2025 ta release tawkiba, action crime serial killer amadi thriller da based tawba Tamil movie Aaryan haiba movie aduni movie asigi nungi wahan thokti changdam na fam leitraba awang ba thakta pokpa miyo haibani movie asigi director Pravin K writer na Manu Anan amadi Pravin K na wari movie asina fangkiba rating singdi IMDb da 6.3 Book My Soda 7.9 out of 10 Google user na 72% like piriba film amani aduga film asi aina pathok sabada soikhi lankhiba chithau ba yawrabasu ngakpiyu haibu wafam thamjari fare mayam adudi thinthaba tawdana movie rom na mayon sin minarasi movie asigi hawrukpa sinda jungle amada miyo yamana achi bhaksang amabu chingduna chatli mafam asisu maina koina chaktuna leiri miyo asina khutta lighter amasu paiduna asi bhaksang amabu langsinduna mai tharokli masida sinna sikat tawkhiduna day 1 haiduna film asigi makha chatharagli mafam asida journalism channel amasu aikhoida uhalli mamingna big vision tv kawi ngasi asi makhoigi show asida asok kauba politician ama kauduna show utnabagi mayam sin langduna leinari source oigadawribi asina nena kawi mafam asigi senior in charge oiriba harina changsilaktuna nena da hairi nena aikhoi host oigadawriba politician asok mahak lakpa ngamloidori harakle wahi asi tabada nena inga ganglami nena na asukuina wana honajarakpasi asa punama kairaba aindani ma karano haibasi miyam khangni kaiba pinaba khalambani nena hairiba nupi asi asengba chumba journalist amasuni aduna politician singna tawriba mutpa kaya asibu mayamna khanganaba tawbo oiramli harina muk makhata rei nena nangna tawgodoriba mayam aduna asok nangmu kibadagi last movement asida laklaroi hairaklibani haujikasi election matamni aduna su tawribani aduna nena haujiksu guest ama leiri asi tawsi guest asigi mamingna Kailas kawi Tamil film industry gi hagolakliba rising star amani wahi adu nenana di yaninglamde maramdi Kailas hairiba actor asidi guest kaya amada chenaba misak amani maru oina harassment da harina nena Kailas asi tawrasi aduga magi thokliba thawdok adusu mayam mangda khanghansi aikhoisu high TRP phangani masida harina high TRP hairiba asi TV show natraga channel singda mi yamna tinnaba amadi makhoigi review chawna fangnaba adubuni harina haimanbadagi aroibada nenasu yare masidagi show asi su lawnaba sem saba loire show asi lam asigi miyam pumba show asi yengduna leinari masida sinasi kat tawkiduna miyo yama aikhoidi introduce torakli miyo asigi maming alagar kawi mahakasi writer amani mahaki daily routine asi ayuk nganna hawgallaga irujaraba matungda laigi thabak tawraga chagi sing chaba masi loiraga magi yum masibu thonglon senduna show asi mapanda langthoklami aduga mahak chatpa horaklami asida muksin nasi kat tawkiduna show adu amuk uhalai show adu su hawjikti hawre ahanbada nenana Kailasta magi case adugi matangda hanglami Kailasna nokfet tawduna wa adu nathaiduna khumlaga magi case adubu loselli amuksu hairai aigi case aduna fana chawna maral leiragasu praja mayamnadi aibu nungsibiri aigi support amata mangdri audience singdugi marakta amana hairakli makhoi singdu angawbani hairakliba misak adu atai kanasu natte alagarni mahaki wadu tabada miyam punna noknari masida sawna Kailasna nena asi punna magasi karino nenana Kailas makhoi sinangi fan ngaktani aduna nangi pakhu madu piyu Kailasna nokfet tawduna alagarda yengdun hairakli angawba karamna oigadoribano adumai oiba taragadi state government aingonda best actor matau karamna pigadoribano alagarna paisa taptain haidoktuna thamlabanina gada fawbada award fangani wahi asi tabada mayam amukan na nokpa horei
wa ngang duna Alagar stage lomda amuk sangsilagli Alagar na kumtharakpa si ubada harina nenada hairei mafam adudagi wa asum hairau hayu stage ta changlakanu hayu nenana sar adudagi asum haibirau haiduna nenada mu onsilaktuna nangi khanbada nungbu nungaite asiguma pangmu miyo asibu so asida kauriba asibu matang asidagi kailasu sagolakle so asi thadoktuna chatkadabagi tawrakle aibu ikaibu pinabagi so asi tawbani camera da off taw interview yauraroi haiduna Alagarna camera off tawba yaroi aduga kailas nangsu mafam asi thadoktuna chatpasu yaroi Alagarna hariba wasi tadana kailas adu chatpa horakle tanja asida Alagarna nongmai ama puthoraktuna kailas bu makhongna nongmai na kaplammi mayam tumin namukta lebiu film gi billion gi type ta law khongduna tawba idi haite pamlabadi tawbasu yai mayam mapan thokpa amata yaroi thong makhai aina lok tawduna thamlabani mapandagi su manung asida kanasu sanglakpa ngamloi noi gi famfam da famno nenada amuk nangsu famu kailas ta rumala ma langsilaktuna I thokdiba mafam aduda kisillu hairi aduga muksu nangdi ngasi siroi aduga ngasidi mafam asida miyoi amadi sigani adusu pung amagi manungda masida amuk sinnasi kat tawkiduna mapalomda police singsu yausilagle DCP Kabir kauba amana so committee asigi security amada wang pawang tawri so asi asuk chauna tawraga nakhoina karamna miyoi asina nongmai pusinba khangribano security asina sir aikoina check loina tawjabani miyoi asisu tawjai mangolda karisu yaude sumna tagi satin amatani pusin khiba wahai asida Kabir sungaklami ngasi nong leibasu nate aduga karamna satin puraglibano tanja asida nong su surakle asomda muk nenana Alagarda hangli ngasi sigadawriba misak sikanano Alagarna mahakki maming Narayana kawi harina thuna audience sing adugi marakta Narayana kauba mi yaubra yengu haiduna list yengnaba hairami asomda muk Kabir plan yatuna leiri Alagarna pamliba si karino magi dimana si karino aduga makha tarakpada aikhoi upai ama tawduna so manung asida changba adubu Alagarna di already hana thong lok loina thamkhrabani aduga mi amasu soidana sigadabani kanana su kanma ngamloi haikribani asomda muk Alagarna nenagi phone adu lawruduna leiri maramdi police ka paw faunanaba tanja asida Kabir su phone tawsilagle Alagar su phone adu paikhatpaga wa amata ngangdana leiri Kabir na hairai Alagar nangna pamlibasi karino nangi demand karino nang kari pamano adubu Alagar pakhum karisu pidana phone adu kakthalami masina takpadi magi karisu apamba leite haibadu takpani nenana masi punamak tawriba si karigino Alagarna nenanang Crimson Sky haiba leri kadu parabra nenana mukhumlai mangak haiduna pade haiduna phongtokli Alagarna adudi Eyes of a Hunter Aaryan Bleeding Heart nenana pade masi punamak asi asomna ibibra asomsi writer hanglei Alagarna mani a fail writer aise creativity leite haiduna aigi publisher aduna phongdoklei haibadi anobu wakhal puthokduna kok tharaduna iba ngamde asigi lyric sing asi inaba honabada aina chahi tara changki research kaya tawraba matung tribal kaya tawraba matungda loisinki adubu manadi minute tara da paaba loiraga paiduna langthoraki nenana adudi sargisi publisher aduda sauribra natraga Narayana haiba asi publisher adugi mamingla Alagarna aina khanjarakpa manglan ama lei aigi lyric sing asi mi mayamna pabiba masak khanghanbiba adubu punamak aremba tare adubu plot amadi lei masi mipung khudimakna kauraroi sonaduna amadi mayam punamak khanglagani lyric aduda mi khuding loina manung chalibani haibadi nenasu yauna amuksu nenada onsin nun hairakli plot asidi 5 days asida nungtigi mi amam sigani aduga sigadoriba misak adusu pung amagi manungda sigani pung amaduda ainasu mayamda announce torkani ngasi dagi 6 days ngasi na mi ama sigani masini aigi main plot asomdana Kabir plan ama muk tawri makhoi handakti building manung tamna changlagani aduga tiliba miyam asoi angam yaudana kangani aduga Alagar busu phagani nenana muk asi punamuk tawgadabagi saruk surrender tawro aduga chahi manga mukti jail da legani aduga sardi live telecast su yaurabani mayamna su loina khangnarabani hanadi masak khangdabana honabada chahi tara changkhibani handakti saksu khanglabani na 5 year da loirani asomdan harina audience list adu yenglammi list asida
Narayanna kauba miyoi amata yauramde masi punamak nenada bluetooth ki khuthangda hairakli aduga amana alagar asi maningda en napi adudi alagar asi Narayanna oigadoribra alagarna amuk phanara khonarabasu miyoi manga adudi soidana sigani aduga mayamnasu khalamgani live asi hojik pawba thariba karigino haiduna live asi hojik pawba tharibagi maramdi alagarna harida live asi kakthalabadi nenabu soidana hatkani haiduna kihanbadagini nena asi hariga yamna luna tinaba marup amani nenana amuk wa asi asengba khangnaba alagarda hanglai asom si Narayan alagarna mani aini hanadi alagar korombani hojikti makhoina aibu Narayana onthokpire mahakna haijaribasi masamaktani mana asukuina sahi tara honarakpa si mahak masak khanglaktabadagi Narayana haiduna amuk onthokpani nenana nasana thanta sijagadoriba karigino aduga sar sikrabadi karamna miyoi manga asidi amuk harkadoribano masida ikhoida kok macha amadi ngawhali alagarna punamak loina khanglagani kuiraroi amuksu makha tari nena nangna plot asigi heroine ni herogi entry di tawdri aduga villain na ai masi haiduna masa mathanta nongmay ama puthulaktuna kapsinjaduna sire masida film yengli bai khoisu angakpa haibadu oire mana 6 days da nongmagi miyoi amam sigani hairambani ahanba first day da masamak sire aduga 5 days ki miyoi manga asina alagar masana karamna harkadoribano mayam punna film asigi makha tarakpa sarukta kamdawrakadagi haibadu punna yengminasi masida sinnasi kat tawkhiduna senior police khara wari sanaduna leibadu aikhoidu uhalli police asina hairi hawjikti alagar su sikhrabanina case close tawkhrasi police amana hairai karigumba amadi miss tawri sir aduna case asi handle tawdaba yaroi amuksu hairakli adudi DCP Kabirda pinaba tawro police asina sir Kabirdi election matamnina duty kali police amanamuk Bobby Kodai Konalgi serial killing da solve tawkhiba police adudi masida sinasi sense tawduna miyoi ama uhalai mahakasi film asigi hero egadoribani mamingna DCP nambi masidagi nambi court amuk uhalai mahak magi nupiga court asida laglibani mahaki nupi asigi maming Anita kawi Anita na maga nupaga divorce tawba pamli maramdi nambi matam pumbada yumda leite amadi thabak sinbana case yambana magi nupigi matam leiramde aduna magi nupina divorce tawba pamlibani adubu nambi di wafam asi court yaurabasu yaramde maramdi magi nupibu mana yamna nungsi aduna court asu yanadaba leibana matam masumak yeithoklami masidagi mapan thorakpada Anita na hairei aidi nangi khanbada yamna wai adubu hawjikti ai nangbu nungsidre wahai asi tabada nambi wakhan yamna nungairamde manadi magi nupibu yamna nungsijabani makhoi ani asi thanipan muk leminarabani aduga makhoi ani asi crime scene amadagi thengnakhibani asida nambida call ama laklami call asida nambina hairi hoi sir ai case adu khangjare ai hawjingmak laklage haiduna magi nupibu su thamlamlaga nambi thorakle nambi yamna thuna nenagi manakta laklami case adugi maramda nenadagi details kaya amasu lawre nenana sir alagarna hairambagi matungina alagar masana billion ni aduga case asi handle tawba lakko miyoi aduna hero ni aduna sar asi wari asigi hero oigadoribani aduga alagar so asibu choose toriba asina karigino haibasini maramdi so asi mayamna pamnaba amani amadi high TRT chawbanani aduga so asi minute sangna live tawni haibasi khangbadagi choose tawribani so asi hawdringai dasu security card changduna CCTV singbusu hack tawrami punamak magi control da thamnaba nambi alagagi yumdasu chattuna mana tawramba sirinaramba kayabusu thijilami manak nakpada leiba mi singnasu hangba matamda magi nupidi leikhidre macha nupa amadi lei haiba khangba ngamle macha asi sahi 19 muk sure mamingna Surya kawi adubu alagar ayambana matomda asum leiba miyoi thabak sing asi thigatuna nambina mathak thongba policing da hairi adubu mana tawriba plan asigi matangdadi khudam changnam amata phangde aduga so aduda security ningthina lei khangbana mahaki nongmai adu miyoi amada lupa chani piduna box amada haptuna phone ni Kailas harga selfie namnaba pusinbani haiduna pibasu oiramli masidagi
Nambi Alagargi yumda muk makhatana Tijalami Adubu Che Kaya ama Mai Tarutuna Tamlambasu Tenarami Maduda Diary Amadi Chaklo Haudaba Yorami Adubu Diary Adudi Karisu Idaba Ahangba Oirami Masida Sinasi Katokiduna Numidangi 7 PM da mu halai Sorok asida Mioi Kaya ama Chanari Aduga Tanja asida Road ta leiba LED street asida Khanghaudana Alagargi show ama uhalai Asida Alagar hairai Good evening mayam Aibu kawbirabra mayamna khanaribasi TV show amada angauba nupa ama thoraklaga pangang nganglamlaga sikre siro mayamna khallibasi hoi aise angaubani adubu hairamba wasing adu thabak to ontholakadaba angauba magi mataw asida film yenglibai khoisu angakpa haibadu fawhali masi mataw karamna oithokadoribano TV news singdasu hairi show amada masana nongmai kapsinjaduna sijakiba Alagar hawjik amuk halaktuna wafam kaya thamli haiduna Alagarna makha amuk tarai police amadi government singnadi hairamgani mayam karisu pakhatkanu karisu tawroi haiduna hoi tawroi karisu pakhatpiganu adubu oina hairibasini Chennai da leiba mioi sing 5 days ki mioi amam sigani nungtigi aina announce tawrakani mioi adugi mamingga loinana pung ama walingaida aduga ngasi asi second day ni murder number 2 mamingna Asok asi haiduna so adusu mutkre so asi ubada Asok ko mioi kaya amadi pakhatpana loire mafam khuding amadi media singda Asok ko mioi kaya na protest tawba horakle government asu hairi pung amagi manungda Asok ko mioi sing alert taw haiduna police amana hairi pung amada karamna mayam sing ngamgadoribano asomda amuk minister Asok maming su manabnina police officer asida hairi aigi yegnaba mi yamna lei aduga aina so chalawdabasi yamna laibak phabani numituda ai chalamba taragadi Alagarna soidna harkragadabani police asina karisu khanbiganu sar akhoi leiri amadi Alagar hojik sikraba mini mana karamna halakadoribano asomda amuk police amana nambi dahangli nambi asibu karamna oithokadoribano sikraba mi adu karamna muk halaktuna wa haigadoribano nambina sar pre record ni aduga magi threat sing asidi achumba oigani police asina aduga Asok haiba mi asina kana oigadoribano nambina sar minister Asok ti oiroi maramdi mana so adu minister Asok lakte haiba khangna mahak laklibani minister Asok laktabanina mahak su lagamdaba yai Asok laktabasu Alagar laklibadu ma oidabagini aduga nambi mana Asok hairibasina kanano nambina sar adude ekhoi su khangma ngamdri Asok ko bomioi aduki matik yami aduna pung amagi manungda identity tawba haibasi oithokloi aduga mana hek tawduna thadorakiba video adu karamna tawribano haibadu aikhoi kana thigalli aduga kanaguma me kharanasu mabu mateng panglamgadra haibasi aikhoi gi thajabani aikhoi kana yengsilli sar masida sinna sikat tawkhiduna mioi ama amu uhalai mioi asi khongsu khara segli tawduna sorok lomda lagli mioi asi gi ming Asok kawi mahak security guard amani mahak hawjik telephone booth amada changduna magi machanu pada call tawri adubu masu nupina phone paikhalakpadagi phone booth adu khanghaudana blast tawkhre paw asi hek phangbaga nambi mafam adu yausilagle aduga investigation team amasu yaurami pokhari bom adu RDX ni haibasu khangmangamle nambi na hairi hawikti dak natraga loken amade hekta RDX amadi atai atopa khulai yamna laina fangle aduna 24 hour gi manungda supplier si kanano kadai dagi no haibadu inform tawro aduga hawjiki matamda smartphone natana kana su painadre Asokna tawribasi telephone booth tani aduna mana tawribasi kanadano kadaidano haibadu yamna thuna thigatuna inform tawru hairi masida sinnasi amuk kat tawkhiduna 3 days haiduna muk lakle masida miyo yama uhalai mahagasi Alagar gi macha aduni mahak lambi da lakpada policing na fare aduga Asokki yumda nambisu jengchen chalammi nambi ka adu changlaktuna kari leibano yengli aduga Asokki phamung makhadagi tarang chingtholtuna yengba matamda photo kaya ama thengnare Asok asi hana army na thabak purami haibasi khangmangamli aduga Alagarna pairamba nongmai adugi matangdasu nambi na kupna yengmadagi khangmangamle masidagi nambi station da laktuna senior police aduda wari tamli sir Asok hariba misak asi hana army oiramba misak amani aduga phone booth aduda bomb pit hana tawduna thamlambani Asokpu pokhai hanmani aduga sir bobi namuk aduga Alagarna pairamba nongmai adudi nambina sir madudi black market tagi lawbani aikhoi gi source tagi su mafam adu khangle athubada faragani officer sinamuk Alagarna public mayam mamangda so libaduna karamna tawribano nambina sir
ꯃꯗꯨꯗꯤ ꯗꯤꯁꯄ꯭ꯂꯦ ꯔꯤꯂꯦ ꯍꯦꯛ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯇꯥꯏꯝ ꯁꯦꯠ ꯇꯧꯗꯨꯅ ꯍꯦꯛ ꯇꯧꯔꯒ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯃꯥꯅ ꯊꯝꯂꯝꯂꯤꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯁꯣ ꯑꯗꯨ ꯇꯧꯔꯛꯄꯅꯤ ꯕꯣꯕꯤꯅ ꯅꯝꯕꯤ ꯏꯆꯝ ꯆꯝꯕ ꯔꯥꯏꯇꯔ ꯑꯃꯅ ꯑꯗꯨ ꯃꯌꯥꯝ ꯑꯗꯨ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤꯕꯅꯣ ꯅꯝꯕꯤꯅ ꯁꯥꯔ ꯑꯂꯥꯒꯥꯔ ꯍꯥꯟꯅ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯂꯨꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯍꯦꯛꯀꯤ ꯃꯔꯝꯗ ꯈꯪꯂꯤꯕꯁꯤ ꯑꯣꯐꯤꯁꯥꯔꯁꯤꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯇꯧꯕꯗ ꯍꯦꯜꯄꯔꯒꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯔꯠꯅꯔꯒꯨꯝꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯃꯁꯤꯗ ꯁꯤꯟ ꯑꯁꯤꯁꯨ ꯆꯦꯟꯖ ꯇꯧꯈꯤꯗꯨꯅ ꯅꯝꯕꯤ ꯑꯂꯥꯒꯥꯔꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯋꯥꯍꯪ ꯆꯠꯊꯔꯤ ꯅꯝꯕꯤꯅ ꯅꯪ ꯑꯃꯗꯤ ꯑꯂꯥꯒꯥꯔ ꯅꯈꯣꯏ ꯑꯅꯤꯅ ꯅꯠꯇ꯭ꯔꯥ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕꯁꯤ ꯅꯨꯄꯥ ꯑꯁꯤꯅ ꯅꯠꯇꯦ ꯁꯥꯔ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ ꯀꯨꯏꯔꯦ ꯑꯩꯗꯤ ꯃꯥꯒ ꯄꯨꯟꯗꯕ ꯅꯝꯕꯤ ꯑꯇꯣꯞꯄ ꯀꯔꯤ ꯈꯪꯕ ꯂꯩ ꯁꯥꯔ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯔꯝꯗꯗꯤ ꯑꯩꯒꯤ ꯏꯄꯥꯁꯤ ꯌꯥꯝꯅ ꯈꯪꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯌꯥꯝꯕꯗ ꯊꯕꯛ ꯑꯆꯧꯕ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯪꯍꯧꯗꯅ ꯍꯞꯇꯥ 2-3 ꯍꯦꯛꯇ ꯃꯥꯡꯈꯤ ꯍꯜꯂꯛꯂꯒ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯑꯃꯨꯛ ꯂꯥꯏꯔꯤꯛꯀꯤ ꯋꯥꯔꯤ ꯑꯃ ꯏꯕꯒꯤ ꯔꯤꯁꯥꯔꯆ ꯇꯧꯔꯨꯕꯅꯤ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏ ꯅꯝꯕꯤꯅ ꯑꯃꯨꯛ ꯅꯦꯅꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯤ ꯅꯦꯅꯥ ꯅꯣꯏꯒꯤ ꯁꯣ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯦ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛꯁꯤꯡꯒꯤ ꯃꯃꯤꯡ ꯍꯪꯂꯤ ꯅꯦꯅꯥꯅꯁꯨ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯥꯔꯌꯥꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯕꯨ ꯑꯥꯔꯌꯥꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯤ ꯃꯥꯔꯀꯦꯠꯇ ꯀꯌꯥ ꯐꯪꯗꯦ ꯑꯗꯨꯕꯨ ꯑꯥꯔꯌꯥꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯂꯥꯒꯥꯔꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯀꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯊꯥꯖꯕꯅꯤ ꯑꯁꯣꯛꯇ ꯑꯃꯨꯛ ꯍꯪꯂꯛꯏ ꯅꯪ ꯑꯂꯥꯒꯥꯔꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯤ ꯄꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯣꯛꯅ ꯑꯩ ꯑꯃꯠꯇ ꯄꯥꯗꯦ ꯁꯥꯔ ꯅꯝꯕꯤꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯥꯔꯌꯥꯟ ꯀꯧꯕ ꯂꯥꯏꯔꯤꯛ ꯀꯥꯇꯤ ꯊꯦꯡꯅꯈꯤꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯁꯣꯛ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯁꯣꯛꯅ ꯃꯥꯒꯤ ꯃꯄꯥ ꯑꯁꯤ ꯑꯌꯥꯝꯕꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯈꯣꯜ ꯈꯔꯗꯤ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯥꯁꯤꯡ ꯑꯗꯨ ꯂꯩꯈꯣꯝ ꯑꯗꯨꯝ ꯇꯩꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯩ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯝꯕꯤ ꯕꯨꯛ ꯄꯥꯕ꯭ꯂꯤꯁꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯝꯕꯤꯅ ꯍꯪꯂꯤ ꯑꯂꯥꯒꯥꯔꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯅꯥꯗ ꯁꯤꯟꯅꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯕ꯭ꯂꯤꯁꯔ ꯑꯗꯨꯅ ꯁꯥꯔ ꯑꯦꯗꯚꯣꯀꯦꯠ ꯑꯃꯗꯤ ꯍꯥꯌꯔ ꯇꯧꯗꯨꯅ ꯊꯝꯕꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯃꯇꯝ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯀꯧꯔꯛꯀꯅꯤ ꯍꯥꯏ ꯁꯥꯔ ꯅꯝꯕꯤꯅ ꯖꯥꯏ ꯑꯦꯗꯚꯣꯀꯦꯠ ꯑꯗꯨ ꯀꯅꯥꯅꯣ ꯊꯨꯅ ꯈꯪꯅꯕ ꯍꯣꯠꯅꯧ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯅꯝꯕꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ ꯁꯥꯔ ꯑꯂꯥꯒꯥꯔ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕꯅꯤ ꯃꯍꯥꯛ ꯂꯣꯟꯂꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒ ꯁꯥꯔ ꯑꯁꯣꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯂꯣꯟꯂꯤ ꯑꯣꯏꯕ ꯃꯦꯟ ꯑꯃꯅꯤ ꯃꯁꯥꯅ ꯃꯥꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯅꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯁꯥꯔ ꯑꯩꯅ ꯈꯟꯖꯕꯗ ꯑꯂꯥꯒꯥꯔꯒꯤ ꯄꯦꯇꯔꯟ ꯑꯁꯤ ꯂꯣꯟꯂꯤ ꯑꯍꯟ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯠꯄꯅꯤ ꯑꯂꯥꯒꯥꯔꯒꯤ ꯄꯦꯇꯔꯟ ꯑꯁꯤ ꯂꯣꯟꯂꯤ ꯑꯣꯏꯕ ꯑꯍꯟꯁꯤꯡ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯠꯄꯅꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯝꯕꯤꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯇꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ 7 PM ꯗ ꯑꯃꯨꯛ ꯎꯍꯜꯂꯛꯏ ꯃꯁꯤꯗ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯨꯛ ꯍꯦꯛ ꯇꯧꯗꯨꯅ ꯑꯂꯥꯒꯥꯔꯅ ꯁꯣ ꯑꯃꯃꯨꯛ ꯎꯠꯂꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯂꯤ ꯖꯦꯟꯗꯔ ꯀ꯭ꯋꯥꯂꯤꯇꯤ ꯃꯔꯗꯔ ꯅꯝꯕꯔ 3 ꯔꯦꯖꯤꯌꯥ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯅꯝꯕꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯝꯕꯤ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯐꯥꯒꯤꯔꯣ ꯅꯣꯏꯕꯨ ꯃꯥꯒꯤ ꯄꯦꯇꯔꯟ ꯑꯁꯤ ꯂꯣꯟꯂꯤ ꯑꯣꯜ ꯃꯦꯟ ꯈꯛꯇꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯨꯄꯤꯒꯤ ꯃꯤꯡ ꯑꯦꯅꯥꯎꯟꯁ ꯇꯧꯔꯛꯂꯤꯕꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯃꯁꯤꯕꯨ ꯅꯈꯣꯏꯒꯤ ꯀꯔꯝꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯅꯣ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯁꯤꯔꯛꯂꯕꯗꯤ ꯋꯥ ꯑꯁꯤ ꯆꯥꯎꯊꯣꯔꯛꯂꯒꯅꯤ ꯍꯧꯖꯤꯛ ꯔꯦꯖꯤꯌꯥ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯊꯤꯕ ꯍꯧꯔꯣ ꯑꯦꯅꯤꯍꯥꯎ ꯇꯧꯗꯨꯅ ꯃꯥꯕꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯃꯁꯤꯗꯒꯤ ꯅꯝꯕꯤ ꯃꯥꯒꯤ ꯇꯤꯝꯗ ꯍꯥꯏꯔꯤ ꯒꯥꯏꯁ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕꯗꯨ ꯑꯣꯟꯅꯔꯦ ꯔꯦꯖꯤꯌꯥ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯃꯨꯁꯂꯤꯝ ꯃꯃꯤꯡꯅꯤ ꯑꯗꯨꯅ ꯃꯨꯁꯂꯤꯝ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯔꯣ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡꯒꯤ ꯌꯨꯅꯤꯠꯁꯤꯡꯗꯁꯨ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕꯁꯨ ꯄꯥꯎ ꯂꯣꯏꯅ ꯄꯤꯈꯣ ꯑꯁꯣꯝꯗꯅ ꯔꯦꯖꯤꯌꯥ ꯀꯧꯕꯤ ꯑꯃ ꯑꯃꯨꯛ ꯎꯍꯜꯂꯛꯏ ꯃꯍꯥꯛ ꯑꯁꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗꯥꯟꯁꯔ ꯑꯃꯅꯤ ꯑꯁꯦꯡꯕꯗꯤ ꯃꯍꯥꯛ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯨꯁꯂꯤꯝ ꯑꯣꯏꯖꯔꯕꯁꯨ ꯀꯂꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯃꯍꯥꯛ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃ ꯎꯠꯅꯕ ꯀꯦꯔꯗꯨꯅ ꯁ꯭ꯇꯦꯖꯇ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯁꯣ ꯎꯠꯄ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯁꯣ ꯑꯁꯤ ꯎꯠꯅ ꯅꯥꯇꯣꯟꯗꯒꯤ ꯏ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯦ ꯃꯁꯤꯗꯁꯨ ꯅꯝꯕꯤ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯔꯦꯖꯤꯌꯥꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯝꯕꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯔꯦꯖꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯤꯄꯣꯔꯠ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤ ꯔꯦꯖꯤꯌꯥꯅ ꯁꯤꯔꯤꯕꯁꯤ ꯁꯥꯏꯅꯥꯏꯗ ꯀꯧꯕ ꯄꯣꯏꯖꯟ ꯑꯃꯅ ꯁꯤꯕꯅꯤ ꯄꯣꯏꯖꯟ ꯑꯁꯤ ꯃꯥꯒꯤ ꯃꯦꯀꯞꯇ ꯌꯥꯟꯁꯤꯜꯂꯝꯕꯗꯒꯤꯅꯤ ꯃꯁꯤ ꯌꯥꯝꯅ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯁꯦꯝꯕꯅꯤ ꯍꯥꯏꯔꯤ ꯃꯌꯥꯝ ꯅꯝꯕꯤꯅꯗꯤ ꯐꯅ ꯀꯟꯅꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕꯗꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯑꯃꯨꯛꯁꯨ ꯅꯝꯕꯤ ꯃꯊꯥ ꯁꯥꯅ ꯃꯥꯒꯤ ꯇꯤꯝꯗ ꯍꯥꯏꯔꯛꯏ ꯑꯂꯥꯒꯥꯔꯒꯤ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯃꯥꯒꯤ ꯚꯤꯛꯇꯤꯝ ꯆꯨꯁ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯍꯥꯟꯅ ꯀꯨꯞꯅ ꯈꯪꯗꯕ ꯌꯥꯔꯣꯏ ꯃꯁꯤꯗꯒꯤ ꯑꯁꯣꯛ ꯑꯃꯗꯤ ꯔꯦꯖꯤꯌꯥꯒꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯃꯇꯦꯛ ꯑꯃ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯂꯤ ꯑꯁꯣꯛ ꯑꯁꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ
ꯃꯍꯥꯛꯅ ꯑꯥꯔꯃꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯁꯨ ꯃꯥꯒ ꯂꯣꯏꯅꯕ ꯃꯤꯑꯣꯏ 6 ꯑꯃꯁꯨ ꯃꯥꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯀꯟꯕꯤꯈꯤ꯫ ꯑꯁꯣꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯦꯖꯤꯌꯥ ꯑꯁꯤꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗꯥꯟꯁꯔ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯂꯥꯏꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯐ꯭ꯔꯤꯗ ꯀ꯭ꯂꯥꯁꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯤꯟꯅꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯅ ꯃꯥꯕꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯨꯁꯂꯤꯝ ꯑꯃ ꯑꯣꯏꯔꯒ ꯀꯔꯝꯅ ꯚꯥꯔꯠꯅꯥꯇ꯭ꯌꯝ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯑꯉꯥꯡꯁꯤꯡꯗ ꯀꯔꯝꯅ ꯇꯥꯛꯀꯗꯧꯔꯤꯕꯅꯣ? ꯑꯗꯨꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯑꯁꯤꯕꯨ ꯊꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨꯁꯨ ꯏꯀꯥꯏꯕ ꯌꯥꯝꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕꯗꯒꯤ ꯈꯪꯂꯦ ꯑꯁꯣꯛꯁꯨ ꯕ꯭ꯔꯦꯞ ꯃꯦꯟ ꯍꯣꯅꯦꯁ ꯑꯃꯅꯤ꯫ ꯑꯗꯨꯒ ꯔꯦꯖꯤꯌꯥꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯣꯅꯦꯁ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯅꯝꯕꯤꯁꯨ ꯑꯂꯥꯒꯥꯔꯒꯤ ꯄꯦꯇꯔꯟ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯝꯕꯤ ꯑꯂꯥꯒꯥꯔꯗ RDX ꯄꯤꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯝꯕꯤ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯅꯝꯕꯤ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯃꯤꯑꯣꯏ ꯑꯗꯨ ꯇꯥꯟꯅꯔꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯈꯣꯡꯂꯣꯏ ꯀꯌꯥ ꯑꯃ ꯃꯥꯕꯨ ꯊꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯥꯡ ꯑꯁꯤ ꯐꯥꯏꯠ ꯃꯇꯦꯛ ꯑꯃꯅꯤ꯫ ꯅꯝꯕꯤꯅ ꯀꯔꯤꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯅꯥꯆꯨꯡꯕ ꯌꯥꯎꯗꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯈꯥꯛꯇꯅ ꯐꯨꯊꯔꯛꯂꯦ꯫ ꯑꯔꯣꯏꯕꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯦꯟꯐꯝ ꯂꯩꯇꯗꯨꯅ ꯅꯝꯕꯤꯅ ꯐꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯕꯂꯔꯥꯝ ꯀꯧꯕ ꯒꯦꯡꯁꯇꯔ ꯁ꯭ꯃꯒꯂꯔ ꯑꯃꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ꯫ ꯃꯃꯤꯡꯅ ꯑꯛꯕꯔ ꯀꯧꯏ꯫ ꯅꯝꯕꯤꯅ ꯍꯪꯕꯗꯒꯤ ꯑꯛꯕꯔꯁꯨ ꯀꯟꯐꯦꯁ ꯇꯧꯔꯛꯏ꯫ ꯁꯥꯔ, ꯑꯩ ꯑꯁꯦꯡꯕꯗꯤ ꯍꯥꯟꯅ ꯑꯂꯥꯒꯥꯔ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯍꯥꯛ ꯑꯩꯕꯨ ꯊꯤꯗꯨꯅ ꯑꯩꯒꯤ ꯀꯣꯂꯣꯅꯤꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ RDX ꯄꯥꯝꯃꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯁꯥꯏꯅꯥꯏꯠꯁꯨ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯤꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯍꯦꯟꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯀꯔꯤꯁꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯅ ꯑꯁꯨꯃꯛ ꯄꯤꯈ꯭ꯔꯦ꯫ ꯅꯝꯕꯤꯅ ꯑꯗꯨꯗꯤ ꯑꯇꯩꯗꯤ ꯀꯔꯤ ꯀꯔꯤ ꯄꯤꯈꯤ? ꯑꯛꯕꯔꯅ ꯁꯥꯔ, ꯃꯥꯅ ꯀꯦꯃꯤꯀꯦꯜ 2 ꯑꯃꯒ ꯑꯩꯉꯣꯟꯗ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯂꯩꯇꯕꯅ ꯄꯤꯈꯤꯗꯦ꯫ ꯅꯝꯕꯤꯅ ꯀꯦꯃꯤꯀꯦꯜ 2 ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯪꯂꯛꯏ꯫ ꯑꯛꯕꯔꯅ ꯁꯥꯔ, ꯑꯗꯨꯗꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯠꯀꯤꯗꯃꯛ ꯑꯛꯕꯔꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯝꯕꯤ ꯍꯧꯖꯤꯛꯇꯤ ꯑꯂꯥꯒꯥꯔꯒꯤ ꯄꯦꯇꯔꯟ ꯑꯁꯤ ꯅꯝꯕꯤꯁꯨ ꯈꯪꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯂꯥꯒꯥꯔꯒꯤ ꯄꯦꯇꯔꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯑꯂꯥꯒꯥꯔꯅ ꯃꯈꯥ ꯇꯥꯅ ꯑꯛꯕꯔꯗ ꯀꯦꯃꯤꯀꯦꯜ 2 ꯑꯃꯒ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯛꯕꯔꯅ ꯂꯩꯇꯕꯗꯒꯤ ꯄꯤꯈꯤꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯂꯥꯒꯥꯔꯒꯤ ꯃꯈꯥ ꯇꯥꯕ ꯃꯤꯍꯥꯠ ꯑꯁꯤꯁꯨ ꯄꯣꯏꯖꯟ ꯑꯣꯏꯒꯅꯤ ꯈꯟꯕꯗꯒꯤ ꯅꯝꯕꯤꯅ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯥ ꯑꯃꯗ ꯃꯤꯗꯤ ꯎꯍꯟꯗꯅ ꯇꯦꯂꯤꯒ꯭ꯔꯥꯝ ꯍꯦꯛ ꯇꯧꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗꯁꯨ ꯎꯍꯜꯂꯤ꯫ ꯑꯗꯨꯒ 5 PM ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯤꯌꯔ ꯇꯧꯔꯛꯂꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯑꯂꯥꯒꯥꯔꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯄ ꯑꯣꯏꯔꯝꯂꯤ꯫ ꯑꯂꯥꯒꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁꯁꯤꯡ ꯑꯩꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯕ ꯍꯧꯔꯝꯂꯒꯅꯤ꯫ ꯃꯈꯣꯏꯅꯗꯤ ꯈꯜꯂꯝꯒꯅꯤ ꯑꯩ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯗꯥꯎꯠ ꯂꯩꯕꯤꯒꯅꯨ, ꯑꯩꯒꯤ ꯒꯤꯐ ꯑꯃ ꯎꯠꯆꯔꯛꯀꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯂꯥꯒꯥꯔꯅ ꯃꯁꯥꯃꯛꯅ ꯑꯁꯣꯛꯀꯤ ꯕꯣꯝ ꯕ꯭ꯂꯥꯁ ꯑꯗꯨꯒꯤ ꯇꯦꯂꯤꯐꯣꯟ ꯕꯨꯠꯇ RDX ꯐꯤꯠ ꯇꯧꯕ ꯑꯗꯨ ꯎꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯁꯤ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯁꯤꯗ꯭ꯔꯦ, ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ, ꯁꯤꯗ꯭ꯔꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯊꯥꯖꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯍꯜꯂꯤ꯫ ꯃꯍꯥꯛꯁꯤ ꯍꯧꯔꯛꯄꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯂꯥꯒꯥꯔꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯒꯤ 4ꯁꯨꯕ ꯚꯤꯛꯇꯤꯝ ꯌꯨꯕ꯭ꯔꯥꯖ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯅꯁꯨ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯔꯤꯂꯦꯇꯤꯚꯁꯤꯡꯗ ꯄꯥꯎ ꯑꯁꯤ ꯈꯪꯍꯟꯅꯕ ꯍꯧꯅꯈ꯭ꯔꯦ꯫ ꯃꯤꯗꯤꯌꯥꯁꯤꯡꯅ ꯄꯣꯁꯠ ꯀꯌꯥ ꯑꯃꯁꯨ ꯇꯧꯅꯕ ꯍꯧꯔꯛꯂꯦ꯫ ꯁꯦꯞ ꯗ ꯅꯦꯛꯁ ꯚꯤꯛꯇꯤꯝ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯊꯤꯖꯤꯟꯕ ꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯌꯨꯕ꯭ꯔꯥꯖ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯤꯗ꯭ꯔꯦ꯫ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯦ꯫ ꯑꯂꯥꯒꯥꯔꯒꯤ ꯊꯕꯛ ꯑꯁꯤ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯇꯧꯅꯔꯦ꯫ ꯃꯁꯤꯗ ꯅꯝꯕꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯎꯕꯗ ꯕꯣꯕꯤꯅ ꯑꯩꯈꯣꯏ ꯌꯦꯡꯂꯒꯦ, ꯌꯨꯝꯗ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯗꯨꯅ ꯅꯝꯕꯤꯁꯨ ꯌꯨꯝꯗ ꯄꯣꯊꯥꯅꯕ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯂꯔꯥꯝ ꯍꯥꯏꯔꯤꯕ ꯑꯛꯕꯔꯒꯤ ꯃꯌꯥꯝꯕ ꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯛꯕꯔ ꯐꯥꯈꯤꯕꯗꯒꯤ ꯅꯝꯕꯤꯕꯨ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤ꯫ ꯑꯗꯨꯅ ꯅꯝꯕꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯅꯕ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥꯗꯁꯨ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤꯗꯨꯅ 5 days ꯍꯥꯏꯅ ꯊꯥꯗꯨꯅ ꯑꯃꯨꯛ ꯎꯍꯜꯂꯛꯂꯤ꯫ ꯍꯤ ꯑꯃꯗ ꯌꯨꯕ꯭ꯔꯥꯖ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯎꯍꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯑꯁꯤ ꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯅꯤ꯫ ꯏꯁꯤꯡꯁꯤꯡ ꯑꯁꯤꯕꯨ ꯄꯣꯂꯨꯁꯟꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯄ꯭ꯔꯣꯇꯦꯁ ꯑꯃꯗꯤ ꯑꯦꯋꯥꯔꯅꯦꯁ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ꯫ ꯑꯗꯨꯅꯅꯤ ꯁꯤ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯠꯇꯨꯅ ꯑꯦꯋꯥꯔꯅꯦꯁ ꯇꯧꯕꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯁꯄꯣꯠ ꯃꯐꯝ ꯑꯁꯤꯗ ꯅꯝꯕꯤ ꯑꯃꯗꯤ
पुलिस कया यौसिलक्ले अदुगा थिजिनबा मतमददी युवराज असि इसिंग मनुंगदा सोर फुंदुना सिबनी हाइदुना हाइरक्ली अदुगा मागी ऑक्सीजन सिलिंडर अदुददी ऑक्सीजन कया अमा याउरी अदुबो एक्सपर्ट असिना हाइरी नाइट्रोजन अमदी ऑक्सीजन मिक्स फजना तौरगा हापबदी प्योर ऑक्सीजन ओली प्योर ऑक्सीजन असि हक्सांगदा अमदी हार्ट यामना सोखली अदुना महाक सिरिबनी असुमना अलगारना यामना स्मार्ट ओइना युवराज पुसु हलमी तौरिबा मयाम असि उबदा नंबी वखल यामना नुंगाइत्रे महाकी मांगदा उना थाबकसिंग असि थिंगबा ngamdre खनबदा अदुगा मुक्सु मिट उइसुंदुना करिगुंबा कोक खरा थादरी मसिदगी थुना स्टेशन लाक्तुना ऑफिसर कया अमा सियार लौदुना लेरी नंबीना सर रूटीन अखोय मिपुं खुदिंग मक्की रूटीन अममम लई अयुक ngana हौगतुना लमजेन चेनबा खरा अमना न्यूज़पेपर पाबा खरा अमना ngana हौगतुना चा चुरुप थकपा असुमना विक्टिम सिंग असिगी हानगी रूटीन असि हाना मखोयगी रूटीन सिंग असि खांदोकपनी असोक हारिबा विक्टिम असिसु 2 days खुदिंगी 8 pm दा टेलीफोन बुट्टा चंगदुना मागी मचादा कॉल तौबनी रेजियागिसु ट्रेडिशनल डांसर अमनी मासो अमा लेरबदी मागी मेकअप तंगाई फदे अदुगा हौजिकना अंडर वाटर दा प्रोटेस्ट अमदी अवेयरनेस तौबा युवराज अदुगा महाकिना पर्सनल ड्राइविंग किड्स असुमना अखोयगिसु डेली रूटीन अमम लेजै असुमना थबकसिंग असि ओंथोकनब होनबदा सही कया चंगना कोक थददुना रिसर्च तौदुना तौबा प्लान ngakतनी विक्टिम सिंग असिगी थबक रूटीन चाबा थकपा हैनबा हैनदबा पुनमक ममुत्ताना खंगलगा थबक सिंग असि प्लान तौदुना पांथोकपनी अदुना अलगारना सिरगा सिद्रिङैदा रूटीन सिंग लोइना खंगलबनिना प्लान लोइना डेलीगी चार्ट सेमदुना थमलम्बनी मसिगी कोक असि अखोयना ngasi फौबदा कनासु थेंगनद्रे अखोयगी कोक असिदगी माना कोक अनि पानबगी वखल अदु थदरी महागना तौरिबा असि क्राइम नते ही इज ए परफेक्ट क्रिमिनल अदुगा मागी आर्टिस्ट अमना तौबा हाइबदी मसामकी लाइरिक टाइटन आर्यन मसिदा आर्यन गी वहान ठोकसी इदुना ताकथोकली सेनियर पुलिस असिना अदुदी नंबी अखोय मतौ करमना थबक सिंग सि लेफनगनी मयामना हानदगी अलगारना तौरमलिबा असि थबक खुदिंगमक प्लान तौरमलगा वीडियो सिंग असिना टाइम सेट तौदुना नोमगी थागलकपनी महाकपु मियामगी कोकता हिंगलिबा मी अमगुम लैबा मानबा असुमना याम फजना प्लान सिंग असि तौबोइरमली मसिदगी नंबी टेक्नीशियन अमबु हायर तौरमी अलगारगी हैक सिंग असि करिदगी तौरिबनो हाइबदु खंगनबा टेक्नीशियन असिना मसि पुनमक असि पाइथन स्क्रिप्ट क्रोन जॉब हाइरिबा पोलम सिंग असि सिजिनदुना तौबनी हाना पुनमक सेट तौदुना थमलगा मतुंगदा थादरपनी सिन असिगी मतुंगदा अमुक अलगारगी एडवोकेट असिगा अमुक उनरी एडवोकेट असिना हाइरी अलगारना हिंगलिङैदा हप्ता अनि मुक्की ममांगदा मसिगी चे असि इरमबनी मागी लिरिक्स सिंग असिगी पैसा सिंगी डोनेट तौफम मखोय अदुदी स्क्रीन दा थोकलिबा सिंग असिनी मसिदा इखोयदा अलगारना करिगुम अमसु खंगली माना हालिबा विक्टिम सिंग असिगी रिलेटेड सिंग दसु फंड असि डोनेट तौरमली आर्मी फंडना अशोक टीचर वेलफेयर दना रेजिया एनवायरनमेंट फंडना युवराज अदुदी सिरिबा विक्टिम सिंग असि अतै अचम्ब मत नते पब्लिक एक्टिविस्ट ngakतनी अदुगा अलगारगी मथंगी टारगेट असिना नर्स नत्रगा डॉक्टर ओइगद्रा हाइबसिनी नत्रगा अमुक्सु वुमेन राइट एक्टिविस्ट ओइगदौरिब्रा मसिदा कियार इंडिया हाइना अमा याउरिबासि वुमेन राइट्स एनजीओ नि मसिगी मतुंगदा अलगारगी वीडियो अमा मुक थादोरकली मथंग असिदी आशा हाइदुना वाइ असि हेक ताबगा नंबी अमरी महाकी टीम थबक सिंदोकपा हौख्रे मखोइना कन्ना थीबदगी आशा कौबा नर्स अमा थीबा फंगले आशागी नुपा असि मेल नर्स अमनी आशा अमरी मागी नुपाना कोविड की मतमदा मियोय कया अमसु मथवाय खुबाकता हापतुना पुंसी कनबिखी अदुगा मागी नुपा अदु कोविड नारकपदगी लेकन्नबा ngamdana लेखिद्रे असु वाना मियामगी सेवा तौरबा मतुंगदा मागी नुपा सिबगी कंपेंसेशन फौबा फंगिदे मसी पुनमकसी नंबी नुपी असि सोइदना ओइरगनी हाइदुना नुपी अदुगी युमदा लाकपा हौरे असोमदना आशा ngasi asi magi nupa lekhidabagi anniversary tai haiduna magi nupagi mangphamda chatkhre asomdana amuk nambi asana chatkhre khangbada yamna thuna church ki mangphamna jausilakle asa magi nupagi mangphamda candle kattuna leiri nambi na susanglakpada asa adu mangda leptuna leiramba adu ubada sor sangna hondoklami asa nupi asi hinglamba si ubada masidagi nambi asagi manakta changsilaktuna hairai madam asomna sida leiribasi खुदोंग थिनिंगाय ओय अदुना अखोयगा लोइनाना स्टेशन ससी हाइदुना
masidagi asabu gari manungda tonghalle aduga gari adusu thauba haurakpa aduda nambigi khutta I khara taiduna leiba thengnare masida chingnaraduna yamna tuna chelaktuna asa adu yengba matamdadi asa adu siduna leiramle aduga asana siriba sinamu mana paikiba candle aduda cyanide maram kaina hablambadagini aduga nambidi thamoi kaiba haibadu oire masidagi TV media newsingda victim asi asani khanglaba amadi thengnaraba si phawbada kanba ngamde asigumba pulising asina karamna praja nga kadoribano haiduna nambida maral kaya ama sirakli anita magi nupina nambida kol amuk toroktuna ninghan natanaba amadi karisu khandanaba haiduna themjinbiri amadi case asi nang khaktana solve tawba ngamgani haiduna thaunasu hapiri sin nasigi matungda day 6 haiduna aroiba numit asi ekhoida muk uhalakli nambi magi team da hairi guys next victim asi women activist natraga women rights da lanthengnaba miyoi nupa natraga nupi oiba yai aduna police station khuding makta alert oinaba haikho alagarna ming hairakpa ngaiduna leibagi mathau tade women activist single list semgatuna thiba horo masina aroibani aikhoi kanna honaduna kannaba honaminasi asomdana park amada ahal ama lamsitpada bench amagi makhada phone ama haplaga thamlamba thengnabadagi police station da purakli police singnasu thaduna yengba matamda alagargi last video ni haibadu khangba ngamle alagarna muk hairakli asum tawdana agi wari asigi climax sin su yawrakle yamna nungaiba journey ni haina su karyamnari aduga hanagumna hanakti ai mi maming palaglaroi climax haiba sidi twist oiba adu natro mayamna pamnari basi the final 1 hour aigi wari asigi aroiba character asigi ming ahobana n for nambi sar masi haiduna nambi palakpa sida department da leriba police mayam asi angakpa haibadu oire nambi masa phauba ngakpada kham thengle masida film yenglibai khoisu agakpa haibadu oire nambi asina alagarna karamna khanglibano aduga case asisu nambi na pairakani haibasisu karamna alagarna khanglibano police mayam asina nambi bu section na leinaba haiduna khanghalli nambi na su hairi id public activist amasu natana karamna mathang asi ai isasi victim ohengadoribano senior police asina nambi nang section na leitaba yadabani nang karisu tawba yade nang phawba maithirabadi miyamna police masa phawba ngaksaba ngamdabasina praja karamna ngak sengadoribano haiduna hainakhini masidagi nambi wakhal tawduna leiri amuksu ningsing lai n4 nena haiduna nena su mimang thokpa activist amani aduna nambi na chingnaratuna nena da phone kaya ama tawrami adubu nena ri pairaktre masidagi inspector swestada phone tawduna wari pumba tamle aduga nena gi manakta lainabasu khanghalli masidagi nambi technician aduga alagargi last video adu amuk hanna yengba matamdadi alagargi nakanda leiba diary amasu ure masigi diary asini ngasai alagarna mai thadok lambada thengnaba blank note adu masi ningsinglaktuna nambi diary thampham aduda yamna thuna yausilakle diary asiga karigumba mari kharadi leiramgani haibasi mahaki thajabani diary adu paiduna yengba matamda namnab lauduna tawribadu ubada chemical ni haiba khangma ngamle masidagi nambi na lighter ama paiduna maningda thanduna yengba matamdadi alagargi yungi map oiduna lerami maduda room amadi highlight tawduna yawrami room adu police singna ningthina check tawhodre masidagi nambi amuk hanna check tawnaba alagargi yum tamna lagli masida miyoi kaya ama suleirami mafam asida ngasai balaramna nambi bu senanaba thakiba miyoi sing adusu nambi bu senaduna leiri nambi bu harkadabagi tanja asida alagarna phone khuringmak hek tawduna message sama tharakli mathang asidi nahakni haiduna message mayam asi ubada mafam asida leiba miyam asina nambi leibasu ure masidagi makhoibu kanbinaba haiduna nambi gi manak tamna changsilagli mayam asigi marakta balaram gi miyoi sing adusu yauna nambi de attack tarokli nambi na miyoi sing adubu yamna laina phudal amduna thuna muk alagar gi kada yorokle asomdana nambi gi tim asina kan thijinbadagi nalini kauba transgender ama hapta animuk missing oi haibasi yumthangnaba miyoi singdagi khangba ngamle nambisu alagar gi kar koine yenglakpa matamda phamung makhada hangduktuna yengbada ka ama changlibadu thengnare ka aduda sum changlakpada basement ni haiba khangba ngamle asum changlakpa sida room ama thengnare room aduda khong hek thangjinbaga langtrik langba case amada nambibu phajinkhre thokpham amata leitre tanja asida video ama muk leiriba ka adugi nambi gi mamangda
थादोरक्ली नंग आइगी वारी असिगी हेरोनी अदुगा नंग सोइदना मफम असिदा लाकनी हाइबसु आई खंगी सही तरा चंगना तौरक्पा आइगी प्लान असी करमना सक्सेस ओइरोइद्रिबनो मसी हाइदुना नंबीना लरिबा केस असिदा इसिंग थाजिन बाहरकले अदुगा मुक्सु हाइरई वारी अमा लैरबदी लोसिनफमसु लेगनी नंबी अदुना ngasi asi wari asigi aroiba numinni ising adu tapna thajillaklе ising adu su tapna thangalaklami nambi su namdana glass adubu magi phurit khawdagi karigumba ama lakthoktuna thugaiduna thorakle nambi gi tim adu su mafam adu da yoksilakle nambi na hairai hojik thabak asi loidri swasthina sa nalini kauba transgender amasu hafta ani muk sure missing oiba haiduna nambi akoibugi phibam koine yengli aduga ising asi ahoba amada changliba adu changsin yengba matamdadi malini haiba transgender adu lairamba thengnare nahan makhai oxygen thajinduna thamlambo oiramle aduna mahak hingna phangle thuna mahakpu hospital da pukhalami nalini asi last victim ni aduga mahak ti kanba ngamhaure case asi solve tawre masigi matungda conference ama uhalakle press mayam asina nambi da hangli alagana asiguma thabak sing asi tawribagi maram karigino nambina alagana tawribasi attention pibani masada nate miyamda haibadi siriba miyosing asi activist ngaktani miyamgi fanaba samas asigi honabada thawai yauna honakiba miyoy ngaktani makhoi punamak real life hero ni adubu kana amatana makhoi bu khangbi khide makhoi gi thabak sing adubu aduga alagar masamaksu writer amani adubu ngasi phauba miyoy amatana khangbi de magi lerik phauba pabide asigumba kaya tawba sibu samas asina masak khanglamdaba adu alagarna makhoibu mayamda athing belaitraba mingama thamlambani makhoi sing adu heroni society asigi haibadu khangnaba makhoi gi thabak sing asi khangnaba mayamda midiang changnaba message oina thamlambani haibadi makhoi ni hinglingaida makhoi na toromba thabak sing adu khangbidrabasu makhoi na sigiba taragadi makhoi na toromba afaba thabak sing adu miyamna khangnaba oina message thamlamlibani masida sinasi kat tawkiduna nambi magi timga loinana party tawduna leri police amana sar alagagi yumda leramba notebook ni haiduna piri notebook adu Aaryan hariba lerik adugi warini lerik asida nambibu alagarna matam kayam kuinadagi senaduna lakba amadi yengsinba adu yauri matam kuinadagi alagarna nambibu senaduna magi thabaksing khangdoktuna leramdi masida ni ngasai alagarna nambibu panduna video ama thadoroklibadu aduga magi wari asida last victim asi haibadi wari asi loirabasu alagargi last victim asi nambira natraga nalina haibasini masina nambi wakhan amada chatnabagi achouba lambi amo heli haibadi mahaki punsida kari tawrokadagi haibadu khangdabana masi khanglakpada nambi angakpana khamthengle aduga haurakpasinda jungle amada mai tumna thaduna asiba miyoi amasu mai thadokibadu alagar oiramba yai maramdi magi wari asigi makha chatharakpa yanaba asumna fajaraba film asi matang asida losile mayam aigi movie asi kamdawbagi haibadu comment section da thambiramo aduga channel asida nauna changbirakpa oiragadi like subscribe share tawbiduna wan honajariba ikhoibusu support tawbiu haiba wafam thamjari